ꯁꯦ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯉꯁꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯁꯦ ꯄꯤꯖ ꯆꯥꯕ ꯍꯧꯒꯠꯈ꯭ꯔꯦ ꯁꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯑꯁꯤꯟꯕ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯑꯈꯥꯕ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯉꯥꯔꯣ ꯑꯗꯨ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯁꯦ ꯌꯦꯡꯉꯣ ꯍꯥꯎꯕ꯭ꯔꯣ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯣ ꯍꯥꯎꯔꯗꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯤꯗꯅ ꯃꯆꯦ ꯑꯍꯟ ꯂꯩꯔꯦ ꯑꯗꯩ ꯁꯣꯝꯒꯤꯁꯤꯅ ꯃꯆꯦ ꯑꯃ ꯑꯗꯩ ꯁꯣꯝꯗ ꯌꯥꯝ ꯂꯩꯇ꯭ꯔꯣ ꯁꯤꯅ ꯃꯆꯦ ꯃꯆꯟ ꯃꯅꯥꯎ ꯅꯨꯄꯤ ꯑꯁꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏ ꯌꯥꯎꯔꯦ ꯑꯩꯒꯤꯇ ꯉꯥꯏꯔꯦ ꯂꯣꯏ ꯆꯥꯎꯅ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯁꯣꯝꯅ ꯑꯗꯒꯤ ꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯍꯟꯅꯅꯤ ꯀꯧꯔꯤꯕ ꯆꯥꯛꯁꯦ ꯆꯥꯛ ꯑꯁꯤꯟꯕ ꯌꯦꯡꯒꯦꯁꯦ ꯑꯩ ꯐꯖꯔꯦ ꯁꯤꯟꯕ ꯉꯁꯤ ꯍꯦꯔꯣ ꯃꯥꯜꯂꯦ ꯀꯩꯅꯣꯁꯨ ꯄꯦꯃꯤꯂꯥꯁꯨ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅꯤ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯍꯟꯅꯤ ꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯁꯣꯝꯗ ꯏꯆꯦꯒ ꯀꯅꯥ ꯂꯩꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯅꯤ ꯏꯆꯦꯁꯤꯒ ꯑꯩꯈꯣꯏꯁꯤ ꯏꯕꯥꯏꯁꯤꯒꯅ ꯆꯥꯛ ꯀꯧꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯄꯤꯕꯥ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯦꯟꯅꯗꯅ ꯂꯥꯛꯑꯦ ꯂꯝ ꯂꯥꯞꯄꯅꯤꯅ ꯑꯉꯥꯡ ꯁꯥꯗꯅ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯩ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯋꯥꯁꯤꯡ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯈꯔ ꯌꯥꯎꯋꯦ ꯑꯗ ꯁꯦꯡꯅ ꯁꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯦꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯁꯨꯝ ꯁꯤꯜꯂꯝꯕ ꯃꯆꯥ ꯑꯃꯅꯤ ꯑꯗꯣ ꯑꯩꯗꯤ ꯁꯦꯡꯅ ꯏꯁꯥ ꯌꯥꯏꯐꯔꯦꯗ ꯂꯩꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤꯁꯤꯅ ꯑꯝꯇ ꯌꯦꯡꯉꯧꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯒꯤ ꯍꯦꯛ ꯌꯥꯏꯃ ꯅꯨꯄꯤ ꯌꯥꯏꯃꯒꯤ ꯅꯤꯄꯥꯅꯤ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯅꯤꯄꯥꯅꯤ ꯑꯗ ꯑꯩꯅ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯑꯍꯟ ꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯥ ꯌꯥꯏꯃ ꯇꯧꯔꯦꯗꯅ ꯁꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯇꯧꯔꯦꯗꯅ ꯂꯣꯏ ꯍꯩꯖꯤꯜꯂꯦꯗꯅ ꯐꯔꯦꯗꯅ